Sangbam communication na puthokpa Tripura dake Tripura Ningol Khoisnam Birolana iba imada iba chithi haina mingthoba lairik ama ngasi Jain Manipur Dance Academy Imphal da phongkhre Thoromaduda MLA Karam Samna atoiba Mithungland Narond Site Premi Committee Imphal ge ex-president Longzam Joy Chandrana Akhanaba Mithungland amadi Naharol Site Premi Committee Imphal ge President L Upendra Sarmana Thoromapu oina sadugakhe Thoromaduda Khoisnam Birolagi Anisuba Lairik oina ngasi phongkhiba imada iba chithi haina mingthonba lairik adu sangaidaba aibi Dr. Mayan Nepramna sogaina miyamda masak takhi ngasigi lairik phongba aduga mari leinana athoiba Mithunglandge warol Piraduna MLA Karam Samna hai Manipur ge mapanda khundariba Manipuri singna Manipurda leiriba aikhoidage ima lebak iramdambo nungsibana yamna hembaduna tawre aikhoige chanalon singbo kokthokpodawna tawrabasu Manipur ge mapanda laikhraba singnade aikhoige chanalon singbo ngaktuna thamle ngasi Tripura Ningon Birolana iba lairika ama Asangbam communication imphana phongbiduna pungning thawgaliba asigumna Manipur ge mapanda laikhraba aiba singbo Manipurda leiriba aikhoina hena mateng pangbiba pungning thawgatbiba ase mathau yamna tai haina MLA Karam Samna phudokhi makoi ki sidana ariba sanami se ko untawe do makoi ariba sanami se hakna satpagi di system nioma laikwi aduna ngasi dari Manipur ada Manipur ke atau jaga tunda negara yang macam sana di tariga sana di mana sana makai aku kayak Manipur ke hari ini sana di mana ni hari kita sana